Thank you so much. Thank you so much. It's nice. This is the salt. Hello ma'am khurumjari aina hojik sida uchari se ai khitang numit mari muki mamang da ko Shillong da chalu angangi exam center tabagi adugi bande bharat ta phambane ba ko bande bharat ina train ama thokpane ma'am tongba yaramgani adugi plane gi type ta tawba do akoi tadagi Guwahati sapadane pung ani makhai mutang change mari changbado sina thuna thawe haitare aduga nanju nale aduga khara kai tare paisa su khara yame ba ko aduga moida piba chapo chingni breakfast sina khudak ta dum cha isinga sabada hairaga thakpa isinga sabada dum piye adagi breakfast haitare alu chop ne adagi alu ngobane pi kay no ising su dum piye pibadi kay no da ticket to maman yambanina sina tomato ketchup bread pibagi ado akhoi mari chatpane akhoi di ayamana breakfast yum dai chara la e duna phasana khumjalle ina haidi kan chadre ba khoi di ado ka ina koi gi train kumdarak pada Guwahati train station da kumdarak pada sum lambi side da phamba mi sinda pithome angang sida mama sida haraw ani ni pirame singju pirame ado atopadasu pirame aduga mayam akhoi Shillong yore Shillong haisile si matang sida aduga moigi sida dhaba haitare ne ko dhaba amada change adagi akhoi si chadoine ba kai kai no thongba bane adagi sina kobi ra kai no mangawe adagi ne amana khamen la kai no mangawe aduga ne san jamna simple oibado aduga salad aduga kali chana koi chana amubado adu kanghaw amaga ngawe moise aduga ne paisa na ne lupa 200 la kaino pi kiran kawre ido aduga ne yam hawbadi oide ado yam hakchang nungai tabdi tawde ko si sabda khangidana ko nongalaga hakchang nungai taba diarrhea gumba tawba khotpa tawde ado sine bin gaino ngobune aduga sisine ne ina sara kana uti dong toyeba ko ado ina khar hapra khar haina bane moide soda se hapra hape ado uti dine moine sina sok tawda bai tare mangan ga torbot ga pulap toksalaga thong bai tare am simple oi aduga ne ma'am aina sum video se am nungai gani ado video mati ama hana hapke portion mati ama ko ado mogi road ching ojerasu kyam nana semino adagi kyam phajana semino aduga sisina ching ojesu khara flat oiriba ko aduna koi gi lambi ga se kai haidare two lane ohen bai tare side amaga aduga yam su phajai di ahamba Shillong chatpane ba ko Shillong se yam bok chatri satkedi khalaga da chatri bai tare aduga sisina ne pura mayai kitang yoksala kanda laiba mogi river do yam chawba kadi ma'am sigi se drug ki river hai budune ko drug ki turen do yam na chane aduga magi original sound da phajai aduga photo amani namtho e ko phajaseng ai phajadrasu aduga ma'am haktang leiraga sidagi kitang pungkhai muchalaga koi se hotel yore hotel sine ne koina pura kaino da leiba mugi police bazar main Shillong do adura leire aduga nongalaga na icha exam mu chattoini ba aduga da mathang ulake ko ngasi pura video sta ularoi aduga leiba nongni ni dura kai ke satke do ucharake room jisu ne akhoi ani lore kaino angang jisu loi lesai phajalabani na tumba chande haitare aduna mabali gi separate akhoi gi separate amamam lore ado yam nali nanbai matik maman su dum khara yam haitare maman yam dredi modadi mo yam hangoi gan haitare sai ju khara action tawrini photo ga se haibra hitabra haite ba sa number saidi moi bathroom ga sudum nali bedroom ga sudum nali ado akhodi yam kuin leidong nate ba ngasi yorani aduga ngasi yoredana hayeng pekha tharani aduga noma koirani aduga adum halani koiba khotpagi vegetable market chapagi loi ulake ma'am aduna continue adum tawbiyo next aduga ne akhoigi laiba yam phaba manane ko sijewne pura mogi kariba
ꯄꯨꯂꯤꯁ ꯕꯖꯥꯔꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯗꯥꯏꯔꯦꯛ ꯌꯦꯡꯊꯕꯗ ꯑꯗꯨꯝ ꯕꯖꯥꯔ ꯎꯔꯦ ꯑꯗꯣ ꯕꯖꯥꯔꯁꯦ ꯃꯣꯏ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯐꯝꯃꯦ ꯑꯗꯣ ꯑꯩ ꯐꯖꯅ ꯍꯣꯔꯦꯟ ꯆꯠꯂꯒ ꯑꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯆꯠꯄꯒꯤꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯔꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤꯅ ꯑꯁꯣꯝꯗ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯆꯥꯎꯁꯤꯜꯂꯝꯅꯤꯅꯅꯦ ꯒꯥꯔꯤꯗꯒ ꯂꯥꯛꯄꯁꯦ ꯀꯥꯔ ꯌꯥꯝ ꯆꯥꯎꯕꯒ ꯅꯠꯇ꯭ꯔꯗꯤ ꯐꯝꯕꯗ ꯃꯅꯤꯡꯗ ꯃꯤ 3 ꯐꯝꯕꯗꯒ ꯌꯥꯝ ꯋꯥꯔꯦꯕ ꯂꯥꯏꯔꯤ ꯂꯩꯁꯩ ꯃꯆꯥ ꯂꯣꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯐꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯒ ꯅꯍꯥꯟꯒꯩꯗꯤ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤ ꯆꯠꯄꯗ ꯔꯨꯝ ꯑꯃꯗ ꯂꯧꯔꯒ ꯕꯦꯠꯁꯦ ꯁꯝꯖꯟꯅꯔꯒ ꯍꯦꯛ ꯇꯨꯝꯃꯝꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯃꯣꯏꯒꯤ ꯑꯃ ꯇꯣꯉꯥꯟꯅ ꯂꯧꯕꯤꯔꯦ ꯑꯗꯒꯤ ꯖꯔꯅꯤꯅꯦꯅ ꯑꯩꯈꯣꯏꯗꯒꯤ ꯂꯥꯛꯄꯗꯒꯤ ꯁꯤ ꯌꯧꯕꯗ 7 hours ꯆꯪꯉꯦ ꯒꯨꯍꯥꯇꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯏꯗꯣ ꯑꯩꯈꯣꯏ ꯃꯐꯝꯗꯒꯤ ꯒꯨꯍꯥꯇꯤ ꯌꯧꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯅ ꯖꯔꯅꯤꯗꯤ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯁꯦ ꯖꯔꯅꯤꯗ ꯆꯠꯄꯗꯅꯦ ꯑꯋꯥꯕꯅꯦꯕ ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅ ꯁꯣꯝꯗ ꯂꯩꯔꯅꯤ ꯑꯗꯨꯒ ꯇꯣꯁꯤ ꯃꯣꯏ ꯄꯨꯂꯤꯁ ꯕꯖꯥꯔꯗꯒꯤꯁꯤꯅꯅꯦ ꯃꯣꯏ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕ ꯃꯥꯔꯀꯦꯠꯅꯦ ꯁꯤꯁꯨ ꯀꯥꯞꯄꯛꯀꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯈꯨꯗꯛꯇ ꯂꯣꯏ ꯍꯥꯞꯆꯤꯜꯂꯗꯤ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯑꯃꯅ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯅꯍꯥꯟꯋꯥꯏ ꯃꯣꯏ ꯇꯤꯟꯅꯔꯛꯄ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯤꯟꯅꯔꯛꯄ ꯁꯤꯂꯣꯡꯒꯤ ꯂꯣꯀꯦꯜꯅꯦ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯂꯝꯖꯤꯡꯕꯤꯗꯣꯏꯅꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯕꯅꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯅꯕꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯒꯝꯁꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯅꯍꯥꯟ ꯄꯨꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟ ꯇꯧꯋꯦ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯥꯅ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯗꯣ ꯄꯨꯔꯥ ꯇꯨꯔꯤꯁ ꯒꯥꯏꯗꯇꯨꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯃꯌꯨꯝꯗꯒꯁꯨ ꯆꯥꯛ ꯆꯥꯏ ꯃꯥꯏ ꯃꯌꯨꯝꯁꯤꯅ ꯆꯤꯔꯥꯄꯨꯟꯖꯤꯗꯅꯦ ꯃꯌꯥꯝ ꯐꯖꯅ ꯎꯠꯆꯔꯛꯀꯦ ꯃꯊꯪꯗꯀꯣ ꯑꯗꯣ ꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯀꯨꯝꯊꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯂꯤꯁ ꯃꯥꯔꯀꯦꯠ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯁꯤꯁꯨ ꯄꯨꯔꯥ ꯑꯉꯛꯄꯅꯦ ꯍꯥꯏꯗꯤ ꯁꯥꯏꯗ ꯄꯣꯠꯁꯦ ꯂꯣꯏ ꯐꯪꯉꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯨꯒ ꯁꯤꯇꯤꯅꯤꯅꯀꯣ ꯄꯨꯔꯥ ꯃꯦꯟ ꯁꯤꯂꯣꯡꯅꯤꯅ ꯕꯖꯥꯔꯅꯤꯗꯅ ꯑꯩꯈꯣꯏ ꯄꯣꯠꯇꯤ ꯑꯗꯨꯝ ꯈꯔ ꯇꯥꯡꯉꯦ ꯑꯗꯨꯒ ꯁꯤꯂꯣꯡꯁꯦ ꯅꯥꯜꯂꯦ ꯂꯩꯕ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅꯔꯤꯁꯨ ꯌꯥꯝ ꯐꯖꯩ ꯆꯠꯇꯕ ꯃꯤ ꯌꯥꯎꯔꯗꯤꯅꯦꯀꯣ ꯆꯠꯄ ꯌꯥꯏ ꯑꯃꯨꯛꯃꯨꯛꯇꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯟꯒ ꯇꯧꯕꯅꯦ ꯑꯗꯒꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯤ ꯃꯌꯥꯝꯁꯦ ꯃꯨꯠ ꯑꯝꯇ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯅꯤꯅ ꯊꯕꯛꯇꯤ ꯇꯧꯗ ꯌꯥꯗꯦ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯅꯦ ꯄꯣꯠ ꯑꯗꯨꯝ ꯍꯣꯡꯉꯤ ꯑꯗꯩ ꯂꯩꯗꯤ ꯌꯥꯝ ꯐꯖ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯣꯔꯀꯤꯠꯁꯤꯗꯅꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯦꯛ ꯁꯤꯂꯣꯡꯗꯩ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯃꯐꯝꯗꯣ ꯌꯧꯗꯧ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛ ꯒꯨꯍꯥꯇꯤꯗ ꯅꯣꯡ ꯅꯤꯅꯤ ꯑꯃꯨꯛ ꯂꯩꯗꯣꯔꯤꯑꯕ ꯑꯗꯨꯅ ꯑꯩ ꯄꯣꯠ ꯑꯝꯇ ꯂꯩꯔꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯄꯠꯈꯤꯗꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯣꯡ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯉꯝꯗ꯭ꯔꯤ ꯂꯥꯟꯒ ꯇꯧꯕꯅꯦ ꯑꯗꯩ ꯑꯩꯅꯒ ꯀꯣꯏꯆꯠ ꯆꯠꯄꯅꯦ ꯑꯗꯣ ꯃꯊꯪ ꯑꯩꯒꯤ ꯁꯤꯒꯤ ꯁꯤꯂꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯐꯖꯅ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯁꯤꯂꯣꯡꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄꯩ ꯅꯠꯇꯗꯤ ꯀꯌꯥꯗꯤ ꯌꯦꯡꯗꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯒꯤꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯗꯨꯝ ꯍꯥꯞꯄꯒꯤ ꯃꯌꯥꯝ ꯃꯊꯪ ꯁꯤꯂꯣꯡꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯊꯣꯡ ꯊꯥꯛꯄ ꯑꯃꯨꯛ ꯍꯧꯖꯔꯛꯀꯦ ꯁꯨꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯊꯪ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄꯒꯤ ꯃꯐꯝ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩ ꯀꯣꯏ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯇꯒ ꯆꯠꯄ ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯀꯦꯟ ꯍꯦꯟ ꯃꯥꯔꯀꯦꯠ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇ ꯂꯩꯕꯗꯣ ꯑꯗꯨꯒꯗꯣ ꯂꯣꯏ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯒꯤ ꯐ꯭ꯔꯦꯟꯗꯨꯅ ꯄꯨꯔꯥ ꯇꯨꯔꯤꯁ ꯒꯥꯏꯗ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯌꯨꯝꯗꯒ ꯆꯥꯛ ꯆꯥꯏ ꯆꯤꯔꯥꯄꯨꯟꯖꯤꯗꯒ ꯆꯠꯂꯒ ꯃꯌꯥꯝ ꯋꯦꯗꯔꯒꯗꯨꯁꯨ ꯑꯉꯛꯄꯅꯦ ꯑꯩꯈꯣꯏꯅ ꯋꯥꯕꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯅꯣꯡ ꯅꯤꯅꯤꯒ ꯈꯣꯡꯒ ꯊꯥꯡ ꯆꯠ ꯉꯝꯗꯦ ꯃꯣꯏꯗꯤ ꯀꯨꯝꯕꯒ ꯀꯥꯕꯒ ꯆꯤꯡꯅꯤꯗꯅꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯅꯥꯟꯅꯗꯤ ꯂꯩꯍꯦ ꯑꯁ ꯌꯥꯝ ꯈꯦꯠꯅꯩ ꯃꯅꯤꯄꯨꯔꯒ ꯃꯣꯏꯗꯤ ꯇꯨꯔꯤꯁꯁꯤꯁꯨ ꯌꯥꯝ ꯋꯦꯜꯀꯃꯤꯡ ꯇꯧꯋꯤ ꯍꯥꯏꯗꯤ ꯇꯨꯔꯤꯁ ꯌꯥꯝ ꯂꯥꯛꯑꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯖꯣꯕ ꯄꯤꯕꯒꯨꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯗ꯭ꯔꯥꯏꯚꯔ ꯊꯣꯛꯂꯛꯀꯅꯤ ꯃꯁꯥꯏ ꯒꯥꯔꯤ ꯁꯥꯟꯗꯣꯛꯄ ꯌꯥꯏ ꯄꯣꯠ ꯌꯣꯟꯕ ꯌꯥꯏ ꯇꯨꯔꯤꯁꯁꯤꯗꯤ ꯑꯣꯜꯋꯦꯁ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯦ ꯆꯥꯎꯈꯠꯀꯦ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯒ ꯈꯠꯅ ꯂꯩꯔꯕꯅꯤꯅ ꯆꯥꯎꯈꯠꯄꯗꯤ ꯂꯥꯏꯔ ꯅꯣꯡꯃꯒꯤ ꯀꯨꯝꯊꯔꯛꯇꯅ ꯃꯤꯅ ꯀꯤꯔꯦ ꯍꯟꯗꯛ ꯈꯔ ꯇꯨꯔꯤꯁ ꯂꯥꯛꯄ ꯎꯏ ꯌꯥꯎꯁꯪꯗꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯟ ꯅꯨꯡ ꯇꯧꯕꯗꯒꯤ ꯀꯌꯥꯝ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛ ꯊꯣꯡꯕꯅ ꯐꯠꯇꯕꯅꯤ ꯃꯁꯦ ꯁꯤꯗ ꯍꯦꯟꯅ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯃꯀꯣꯛ ꯊꯣꯡꯕꯁꯨ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯈꯨꯐꯠꯇ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯌꯦꯡꯉꯤꯅꯦꯕꯀꯣ ꯁꯜꯋꯥꯔꯁꯦ ꯑꯩꯈꯣꯏꯒꯨꯝꯕꯗ ꯆꯥꯗꯧ ꯁꯜꯋꯥꯔꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯁꯨ ꯅꯠꯇꯦꯕ ꯑꯗꯨꯏꯁꯨ ꯃꯌꯥꯝꯗꯣ ꯎꯠꯅꯤꯡꯕꯒꯤ ꯑꯁ
ꯃꯤꯗꯤ ꯈꯨꯠꯂꯥꯞꯅꯤꯀꯣ ꯅꯣꯔꯠ ꯏꯟꯗꯤꯌꯥꯔꯣꯝꯗꯒꯤ ꯃꯣꯏꯔꯣꯝꯗꯗꯤ ꯌꯥꯝ ꯁꯥꯕꯅꯤꯅꯀꯣ ꯑꯩꯁꯨꯅꯦ ꯖꯔꯁꯤ ꯑꯃꯈꯛꯇꯪ ꯄꯨꯏ ꯅꯣꯡ ꯐꯥꯗꯣꯛꯀ ꯂꯤꯠꯇꯅ ꯆꯠꯂꯨꯕ ꯌꯥꯎꯋꯦ ꯅꯤꯛꯇꯅ ꯆꯤꯡꯕꯗꯣ ꯇꯧꯋꯦ ꯑꯗꯣ ꯃꯣꯏꯒꯤ ꯋꯦꯗꯔꯁꯤꯅꯅꯦ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯏ ꯉꯥꯏꯍꯥꯛ ꯂꯩ ꯅꯣꯡ ꯃꯪꯉꯤ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯂꯩꯆꯤꯟ ꯑꯃꯨꯛ ꯄꯥꯏꯔꯛꯏ ꯄꯨꯔꯥ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯍꯥꯏꯕꯗꯣ ꯃꯣꯏ ꯋꯦꯗꯔꯁꯦ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯂꯣꯡ ꯆꯠꯇꯥꯔꯗꯤꯅꯦ ꯖꯦꯀꯦꯠ 4-5 ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯈꯨꯌꯥꯝ ꯇꯧꯔꯒ ꯁꯦꯠꯂꯒ ꯂꯨꯝꯅ ꯆꯠꯀꯗꯕ ꯑꯩꯅ ꯌꯥꯝ ꯏꯖꯤ ꯑꯣꯏꯅ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯗ꯭ꯔꯦꯁꯀꯁꯦ ꯏꯄꯨ ꯄꯨꯗꯕꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯗꯕꯤꯁꯨ ꯑꯣꯏꯅ ꯃꯊꯪꯗꯅꯦ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯈꯥ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ